Bijing tabir ba khoi pun okpu image TV na taram na okcha bol na Rajesh Kumar na khurumjari ngasigi maru pauda relief camp sing da miyam na lepalait na mateng pinari Irang na soklabom fam sing da BJP gi asset survey team na yengchin ba hokre loina Karnataka Assembly Mikhal gi phal lauthokre Congress na seat chamaga contractor phangduna absolute majority oikre Mapung oi pau lobirasi handak Manipur da maitai amadi koki kanglup anigi irang da awaban nangduna lanjennak labasingi leinanaba kaksing amadi masigi akoibada khundaminari ba tongan ba jati kanglup sing kaksing da leiba club organization gimil sing na punna semkiba Committee for Peace and Social Harmony Head Office kaksing na kaksing Higher Secondary School da hangliba relief camp da ngasi DC kaksing yauna yamlaba miyam club organization sing na mateng pangkri relief camp asida ngasi mateng panglakhiba singi manungda Deputy Commissioner kaksing Kaitel Imaluf Supermarket Ima Kaitel Kaksing Sena Athletes Organization Kaksing Popular Sporting Club Yaol Youth Organization Sagol Bantera Kaksing Wairi Progressive Waivers New City Imphal Contribution Mantak Village and Apsa Club Volunteers of Disaster Relief Forum BDRF Kaksing Transgender Makeup Artist Krishna Chandra Mandir Ahlupala Yauna Tungan ba Pareng Imung Amadi Lanai Musing Yauri Miyam Asina Sel Cheng Hawaii Thau Jana Taknanaba Atay Nomad Sang Rabayadra Polam Sing Pirol Sing Polam Sing Mateng Panglaki Nakal Amarom da Kaksing SCG MLA na Chairman Oidal Siam Kiba Peace Committee da ngasi DC Kaksing Sumorjit Chalamna Yum da Sangga Pam Lauduna Laiba Mioy Sing da Yenthokna na ba relief materials sing kusinaki Manipur da Kanglup ani gi marakta thokliba Kanglup ki irang asina maram oirga mayum makai thadoktuna lanjanar laba mioy sing gi changjapam pinanaba Kaksing Higher Secondary School da hangliba relief camp ta mioy Chamagata ni toy leire makoi gidamak miyam na chana thakna ba yauna polam kaya leptuna tengbang narakli local MLA sing nasu angam ba tengbang sing PBU haina Committee for Peace and Harmony Mayai Loshang Kaksing gi President Bhaiga Chandra na phongdorokli ngasi Kaksing High Secondary School da hangliba relief camp ta pangthokpa pawmising ga unaba amada Bhaiga Chandra na makha tardun hai thasi taramathoi dagi hangba haurakkiba relief camp asida maikai kayadagi lanjennaduna mafam kayada lerakkiba sing tapna camp asida sangsinnarakli camp asida miron bi nupi ama yauna sahi nauriba angang singsu leidi mateng pibirakliba Kudingmak Committee gi Maikai dagi su hainai leitana thagatpa phongdokchari makha tarakpada su miyamna achouba mateng pangbir khigani haibagi thajaba thamjari loinana Kaksing amasung Wabagai Assembly Constituency gi MLA ani gi Maikai dagi su tengbang sing pibirak labadi hena nuai jagani haina su phongdorakhe Bhaigachandra na makha taraduna hai Manipur amadi Central Lengak na su thokliba Kanglup ani gi marakta Kanglup ki irang asi athuba matamda mapung fana laksin dunap tangdu leitaba amasung ing chikpa mausagi punsida hanjilakna naba honabiu hainasu lengaki pukning singsilakli ba organization de myoising asida party gi politics ko am ta thambal ide masi kanaguna leigi haina khandirasu madu wakan thadopiu aduga mafam asida party politics tibidana akoi pulmona akoi tawdaba yadaba thodang ne habakhi khanbiraga akoi party tibidana loina election biro sangbiro mateng pangbiro maduna akoi tawdaba seva se ishor gi seva to bodo mi gi seva to bani ishor seva to bani na koi khanjai maduni bakhlo ri samjaraga bahona jabani al kanagum singa
अखोई की लेबिम सिदा की वखलोन मानदबा वखल उबिरबा याय अदुबु पुमनमक अदो आइना ngasi प्रेस की थोंगा अखोई लेइबा मणिपुर की प्रजा बिपुंग खुद थमजरी मदुदी लेइजिरबा अखोई ngasi दिंजिरबा कम्युनिटी फॉर पीस एंड सोशल हार्मनी हन थमजिरबा से कनागो पार्टी अमतगी नते दोल अमतगी नते मिपुम अमखक्तगी सिंग नते अखोई पुमनमक की अपुन यूनियन हबसे मदाम कुमाई थमजरंगे स्टेट असिदा थोकलिबा कांगलुप की इरांग असिगी मनुंगदा कक्चिंग डिस्ट्रिक्ट की सुगुनु अमदी सेरौ एरिया दा सुद लैबा लालहलुप सिंगी मतिक साना खुलाई पाइबा केडर कया लैरकपदगी लांजेनदुना डिस्ट्रिक्ट असिगी लांगमैदोंग अमदी इलांखांगपोकपीदा लैरिबा मियोय सिंगी फिबम सुगुनु एसीदा बीजेपी की मेरेप ओइकिबा एम विनोद अमदी बीजेपी कक्चिंग डिस्ट्रिक्ट की प्रेसिडेंट KSH इंदुबला अनिना यंगसिनबगा लोइनना मतेंग पोलम कया मतेंग पांखरे खोंचत अदुना लालहौबसिंग कीबदगी सेरौद लैबा मसा मसागी मयुम थादोकलगा चेलक्तुना हियांगलम एसगी मनुंग चनबा लामैदोंग अमदी एलांखांगपोकपीगी तोंगान तोंगानबा मफमदा लैबा मियोयसिंग उनदुना वारी सानखी खोंचत अदुगा मरी लैनना एम विनोदना सुगनु एरियादक असि यामना तंगदु लैतादबा फिवम अमदा लैरकपदगी मियोय कयाना मसा मसागी मयुमदा लैबा गमलक्त्रिबा असि नुंगाइते मरम असिना हिरम असिदा लेंगा की मरी लैनबसिंगना मियेंग संगलगा एरिया असिबु शांति पुरकनबा होनामिनसि अमदी एरिया असिदा कुंडा मिनरिबा पुरुप खुरिंगमकनसु हिरम असिदा थमोय शेंगना थबक तौमिनसि हाइकी कांगलुप की इरांग मरम ओइदुना मयुमकई थादोक्तुना लांजनरिबा मियोयसिंगदा हैरोक एसीगी MLA TH राधेश्यामना तोंगान तोंगानबा रिलीफ मटेरियल सिंग मतेंग पांखरे रिलीफ मटेरियल सिंग अदु MLA की मेजेंग मखादा सेमलिबा पीस एंड रिलीफ कमिटी हैरोक की थौमी सिंगना कोइन सतुना मतेंग पांखिबनी ngasi mateng pangkhiba mafam sing adudi Thawal district ki Yairipok Khoirom Kakching district ki Langmaidong Elangkhangpokpi amadi Kakching higher secondary school singda hangba tongan tongan ba relief camp singdani mateng pangba aduga mari leinana committee ki chairman Thokchom Chorjit na ngasi pangliba mateng asi MLA TH Radeshyamna lamdam asida hujik thokliba Kangslup ki irang asibu waroshil purakna naba paikhatlakpa thabak singi manung chanani loinana इहो हौरिबा सिंगनसु इरांग असिन मरम ओइदुना लमदम असि कांगलुप खुदिंगमकना थेंगनरिबा अवाबा कया असिगी येंगलगा वारोइसिल पुरकननबा होनामिनसि हाइखि हैरोकी पीस एंड रिलीफ कमिटी ना कक्सिंग हायर सेकेंडरी स्कूल ना लाक्चरबिग मरमदे हौखिबा मेगी तांग होमदा कांगलुप मसेन की इरांगदा मयु मकई थालोकना खुंजेनरकलबा वाना खांगलेबा अदुगुमा प्रजा मियामदा अंगम बखरा पीस कमिटी असिना मतेंग पांगबुइदमक्ता लाक्सबनी मसी अखोइना पांगजरिबा अमसुंग चचरिबा मियामगि मतेंग पांगजरिबसि हैरोकी ऑनरेबल MLA सी थोकचोम राधेश्यामगि मियाम मखादा अखोइना तमथोकसबनी महांगना मियाम खंगबिरे महाकसे मियामगा यामना लोइना जब पांगबा अदुगा मियामगि मतेंग पांगबदसु लेंगबा लेजदबा अदुगा मिसकनी अदुबु ngasi khongjasida mahangna lakpa ngamdabadi mahakti masa ngamdabana maram odina yaubdi ngamdre adubu mahakna pamjariba thokudi committee na mapam da satuna haukiba tang taruk tagina ngasi phawkan leptana mapam da koina satuna hariba mateng pangba thom satajabani Imphal ki toan tongan ba relief camp single lemba biyo shama kontra ngasi tuibong peace ground Suchanpur da thungkhre amadi Suchanpur da gi miyo tarana Imphal da soida ngamdana yorakre district administration Suchanpur na district asida mahusagi punsida hanjilakna naba leptana thabak thoram sing paikhatli amaromda district administration na tongan na tonga sandokpidana ba loinana santi leina mahusagi punsida hanjilakna naba miyamna sumateng pangbina naba appeal torli Langdam sila nomada changdraba yadra polam sing pusilakpada apan mapiba asina prajada sauna awaba mayok na hale maram asina kangpokpi amadi senapati da panduna leiri hairiba polam sing puba gari sing asi apan bapidana puthurok na bahot na bada lengak nasu tangai fatrabadi ahen ba security forces na bio haina Economic and Social Development Organization IRDOGI General Secretary Santa Nahakpamna Hongdokre
asi Manipur Press Club ta pangthokpa pawgi mifam amada mahakna makha takibada Khwairamban Bazaar Non Manipuri Traders ERDO amadi Manipuri Onion and Potato Fried Union na ngasi CAF amadi PDG Commissioner Bobby Waikom ga unaduna warol kaya thamkre Commissioner gi maikaidagi Kakpokpi amadi Senapati ani marakta pandun lairamba traders ki gari sing asi maning halaga Silchar rom da chatli hairibasi afaba khongthang natte oiriba film asida nongmada changraba yadra polam sing asi phanghannaba amadi panduna leiba gari sing puthoknanaba lengak na hotnari haiba khangi adubu goods and products puba gari kya Imphal da yoroktriba sina takpadadi Kangpokpi amadi Senapati district ani gi marakta gari sing asi palle haibani tasengnamak pot tangnanaba silabra haibagi chingnaba amale hale hojik oiriba film asida haiba ichil inaw singnasu lambida palliba gari sing free oina sathok chasin tawhanduna makha tana ayat apan pidanaba hotna view haiki Sangara yung minanaba adumba tawdangdo lawinasi haibse kogi apunma Manipur trader haib tare ko Manipur bazaar nunga thanga bazaar dagi gari haina masigi press meet se kawni na ko thagachari I endorse this started so that every citizen gets. This is my appeal to all the people of Kanpur. Thasi haukiba me taruki ayuk pung 13 dagi mayumdagi thokibadagi ngasi fawba tiba khangdana leiriba kumbongdagi atom Samarendra amadi yumkhaibam Kiran Kumar anigi langla langjin athubada puthoknanaba lengakna senbiyo amadi kanagumba singna phajinduna thamba oiribasu athu matamda thadokpirau haina ngasi maklang makhalaikai maira paibina sinduna wakat mifam ama sathakre wakat mifam aduda saruk yarduna maira paibi wai achobina ngasi fawba mafam khangdana mangkiba lamdam asigi asangba miyoi ni hainariba atom Samarendra amadi yumkhaibam Kiran Kumar anibu kanagumbana phajin punsinba yaurubadi tekta kaidra yung manungi amadi punawaki yengbiduna thadokpirau harakli Ibam Kiran amadi atom Samarendra anibu tekta kaidana masa masu imung manung punamaki yengbiraga thadokpirau haina mayangi mafamda khoina ngasi ningsing phongdokjari Nasiga loina na akhoi lamdamji thoiba paripuri dagi leminaraklaba insinana leminaraba isina akhoi mayamje tekta kaidana amata oina amtang punsin biduna amata oina hanagi phibamda hingminanaba amtang simbiyu haiduna lengak ngasigi lengak oibiba akhoi chaka paibiriba mayamsing amadi lusing purian kayana simbiduna amtang di akhoi bu hanagi phibamda hingainbiyu lehanbiyu tangnong laitane Handak Kangluk ani gi marakta irang tholakpadagi soklaba mafamsing adu BJP gi asset survey team na yangchenba hokre ngasi BJP Manipur Pradesh ki Vice President Nongthombam Nimbas amadi spokesperson Langbam Johnson na lusingba team amana Imphal West ki manung chana leiba Harauthel amadi Senjam Chirangda hakthengna chattuna yangchenki Yangshin Kongchat aduga mari leina BJP Manipur Pradesh ki spokesperson Elangbam Johnson na phongdorpada handak khanghodana thasi ahumdagi horaktuna kangluk ani gi marakta thokiba iranga mari leina na thasi gi mari da Senjam Chirang amadi Harauthel khunja ani gi marakta khut thoknarapdagi poultry farm ama maina sakkibaga loinana asi ana amadi asopan sunangki khunja singna mi paiba leiba asi Assam Rifles amadi CRPF na ningthi nangak senduna leiribanina Mipai ningai oide kazi oiriba film asi hanagum ausagi punsida hanjilakna nabagi damak khunja anigi marakta wakal manana bab taminaba mathoktai haiki Metarada vote hadanakiba sit chani kunmari leiba Karnataka Assembly Mikhal gi vote ngasi masing thibada Congress na ruling BJP bu maitiba pikre BJP na sit chani ga kunmari makta merep Thagat ki Congress na Sitchani Kulumdoida Mirep Thadoki Chichama Kontra Taruk Phangduna Congress na absolute majority phangle Mamagi Mikhal da Congress na sit Marfu Mari Phangkibani Handaki Mikhal asida sit Yankhani Thoi Hena Phangbangam ki BJP na sit Umphuma da Mai Pakle Hokiba Mikhal da di sit Chamaga Ahum Phangkibani Ahum suba largest party oiriba JDS na sitara pan phangle mamangi Mikhal da JDS na sit kunthra mari phangkibani Congress ki oiba meeting tawduna lakadaba matamgi poram khanaba hokre
अमरोमदा उत्तर प्रदेश की नगर पंचायत अमदी नगर पालिका की फलसिंग लाउथोखिबा द बीजेपी ना मेजॉरिटी ओइख्रे नगर पंचायत की सीट चामागा निफुमरी की फल लाउथोखिबा द बीजेपी ना सीट चामागा मरफुरान तरे माइफाख्रे समाज पार्टी की सीट मरफु कांग्रेस की मापन बीएसपी निफु तरेत अतई अतोप दल सिंह चानीगा तरामाथोई द माइफाख्रे नगर पालिका की सीट चामागा मरफुरा मापल की फल लाउथोखिबा द बीजेपी ना सीट मरफु मंगा समाजवादी पार्टी ने सीट कुंठा मंगा कांग्रेस ने सीट मंगा अमदी अतई अतोप सिंह सीट यांखई तरेत माइफाख्रे अरोइबदा मरोपो अमुहन्ना रिलीफ कैंप सिंह द मियामना लेपलाइतना मतेंग पिनरी इरांग सोक्लबों फम सिंह द बीजेपी की एसेट सर्वे टीम ना यंगशिनबा हौख्रे लोइनना कर्नाटका असेंबली मिखल की फल लाउथोख्रे कांग्रेस ने सीट चामगा कुंठा तरुक फंगदुना एब्सोल्यूट मेजॉरिटी ओइख्रे नसीगी दमक्तदी पाउदम पिजबो मतांग सिलुसिनजरे मिजंग ताबिरबो ख्वाइ पुनोकु अमुक हन्ना खुरुमजरी।